आकाशवाणी इम्फाल मोरांथी बेबिना पाव पाजरी अहानबदा मरुइबा पाव मणिपुर कोविड-19 पॉजिटिव ओइबगी चांग हंथरक्तुना नाबा फबगी चांग सादा मौदा दशमिक मापल अनि यौरे मणिपुर की मंत्रिमंडल की मिफम अमा हयेंग कामजोंग जिला दा पांगथोकनाबा सेम साबा लोइरे केंद्रना लेबाक असिदा पाक्तकनाना कोविड-19 वैक्सीन कापथोकनाबगी जना कांगमन फोंखरे अमसुंग प्रधानमंत्री नरेंद्र मोदी ngasi गुजरात चतुना राज्यदुगी साखोट थौरांगी प्रोजेक्ट कया जत्रा हुनगदौरी लेबाक असिना मालेंगे लाइचत ओइरिबा कोविड-19 गी मायोक्ता पुन्ना अमत्त ओइना लांथेंगनरी लमदमसिगी मियामना खंगनरबा मियोय कयानासु लानफम असिदा माइ पाकनबगीदमक आकाशवाणी इम्फाल गी ई पावगी खुथांगदा मिपुम खुदिमंगना अराइबा थौंग अहुम फेस मास्क उपा अमगा फुट तरुक लापनना लेनबा माइमिट अमदि खुदसा तोइना हांदोक्तुना तरु तनाना थमनबा अपील तौरी मणिपुर गी संगनादेबी सैसकपी सलाम सोफिया चनुना कोविड-19 दगी ngakthongna miyamda appeal tawreduna hai मयामबु सलाम सोफिया चानुना खुरुमजरी हजिक फाउबगी ओइना कोविड-19 लाइचत असिदगी ngakthoknaba amatta ngairaba pambeidi cheksinba haibasina oiri सरकारना लाइचत असि थिंगनबा होनरिबा असिगी मथक्ता आइखोय पुमनमगनासु भाप तामिनादुना लाइचत असिदगी ngakthoknanaba तंगाई फदबा नियम अहुमखक ngakना चटमिनसी आइखोय कुदिंगमकना युमदगी मपान हेक थोरकपगा फेस मास्क सोइदना उपसी सापोन नत्रगा हैंड वाश सिजनदुना खुदसा सेंगना हमदोक्सी अमसुंग मी अमगा अमगागी मरक्ता फुट तरुकी सोशल डिस्टेंसिंग थमसी चेक्सिनबा हाइबसिना इसा आइखोगी नुंगशिरबा इमुंग मनुंग अमदी मियामबु लाइचत असिदगी कनबा ngamgadawribani मयामबु अमुका हन्ना खुरुमजरी हौजिक मपुंग ओइबा पाव मणिपुर कोविड-19 पॉजिटिव ओइबगी चांग हंथरक्पा अमसुंग नाबा फबगी चांग हिनगलक्पदगी राज्य असिदा हौजिक नाबा फबगी चांग चादा मौदा दशमिक मापल अनि यौरे कोविड-19 कमन कंट्रोल रूमना ngarang numidang wairam thokiba zerol amagi matung inna haukiba pung 13 da nomagi oina positive oirapagi sang khwaidagi nemla 53 oiki hairiba matam asida mi chama 52 naba pharaki haujik raija asida apunba positive case lising 18 chani subna mapal sure aduga naba phakiba masingna lising 13 started 38 yaure active case lising ani samni futaruk leiri haukiba pung 13 da mi ani siki makoi tharaga punna sikiba masing kunmari sure control room asina hai manipur mental health line number 104 numit khudingi ayuk pung mapal lagi numidang pung mapal phawba hangduna thamli miyamna pungning wakhal nuai tabagi matangda number asida phone torpa yagani hairi manipur gi मंत्रिमंडल gi mifam ma hayang kamjong jila da pangthokadori mifam asigi damak kamjong headquarters ta sem sabat loire कोविड-19 लाइचत लेबदगी मतम खर सिंगी जिला सिंगदा मंत्रिमंडल गी मिफम पांगथोक लेपरुबा मतुंगदा हंदकता सेनापति डिस्ट्रिक्ट हेडक्वार्टर्स दा मु पांगथोकपा होखिबनी कामजोंगी असिना था असिगी मनुंगदा सिंगी जिला दा फंबा अनि सुबा मिफम ओइरगनी गोविंदास कोंथौ जंबु मणिपुर प्रदेश कांग्रेस कमिटी की प्रेसिडेंट हाखरे महांगना फमसी खुदक्तगी पाइरे ऑल इंडिया कांग्रेस कमिटी की जनरल सेक्रेटरी केसी वेणुगोपाल नंगरांग थोखिबा जेरोल अमन हाई दौलसिना थबक्तगी पोथारगदबा पीसीसी प्रेसिडेंट एम ओकेंद्रना तौरंब थबकसिंग अदुबु एप्रिशिएट तवी भारत पु सिंगल यूज प्लास्टिक सिसिनदब लेबाक अमा ओहेन्नब प्रधानमंत्री नरेंद्र मोदी ना अपील तौखिबा अदुगी सरुक अमा ओइना कक्सिंग म्युनिसिपल काउंसिल ना प्लास्टिक की फत्ता हाउदी मपुंग ओइना सिंगल यूज प्लास्टिक खोमजिनबगी कंपटीशन अमा अनिरक सुबा ओइना पांगथोकदौरी म्युनिसिपल काउंसिल असिगी एजुकेटिव ऑफिसर ना थोकपा जेरोल अमना हाई सेल्फ हेल्प ग्रुप सिंग एनजीओ सिंग महिरोय लुप सिंग अमदी क्लब सिंग ना ngasiदगी हौना रजिस्टर तौबा यागनी था असिगी कुमापल फावबदा मखोइना खोमजिलिबा प्लास्टिक की फत्ता हाउदी सिंग अदु म्युनिसिपल ऑफिस असिदा पिसिनगदबनी ख्वाइदगी यामना खोंगतपसिंगदा सेलगी मना पीगनी हाइरी मेघालय दा नौना मी अनि कोविड-19 ना सिखिबदगी लाइचत असिदगी सिखिबा मसिंग 113 सुरे हेल्थ सर्विसेस ना हाई ngarang नौना मी 35 पॉजिटिव ओइरपदगी अपुनबा एक्टिव केस 7 सुरे
ngarang mi yangkai naba phakibadagi punna naba phakiba masing lising 12 subna yangkai nipal yore Nagaland da nongna mi 30 positive oiba thengnabadagi apunba positive case lising 30 started ko nipal sure ngarang mi yangkai teruk naba pharaki punna naba phakiba masing lising 10 samapul kuntramapul sure active case changa mawda lairi ngarang mi ama sikibadagi laichat asida sikiba masing humrani toi sure Mizoram da COVID-19 gi active case masing leptana hantarakli haujik phawda mi lising ahum sanipani phutare naba phakibadagi naba phabagi sang zada mawdra manga dasmik ani sino yaure active case sama marputaruk lairi Tripura da ju active case masing hantarakli raija sida punna mi lising kuntra humdai subna kuntra nipal positive oibada lising kuntra ni thoi chahum tramapul naba phakre tabiriba pawasi akas bani Imphal dagini Kendra na laibak asida paktak nana COVID-19 vaccine kapthoknabagi sanakangnon phongkre Haksel amasung yai phayumbal mantralena hanba tangkakta mi koti kuntrarom hidak kapthoknaba pandam thabli Pfizer Serum Institute of India amasung Bharat Biotech na makhoigi vaccine sing kaithelda yonba yahannaba haijarakle COVID-19 ki vaccine atho akai gi oina sijinaba yanaba sarkarna ayabe happy baga hidak kapthokpagi khongjang asi hogani Vaccine asi ahanbada healthcare workers sing frontline workers sing amasung sahi yangkai gi mathakta leiba miyosing da kapkani adugi hek mathangda comorbidity ga loinana leiba sahi yangkai gi mathakta leiba miyosing da kapkani amasung aroibadana lemoriba miyam da kapkani sahi yangkai gi mathakta leiba priority group asi makhatana amuk tongan ba sahi yangkai dagi humpu amasung humpu gi mathak haina khaidokpa yai thorang asida mantraloi kun saruk yagani Sahi yangkai amasung yangkai gi mathakta leibasing masak khangdoknaba khwaidagi noba Lok Sabha amasung Vidhan Sabha mikhalgi electoral roll sijinagani masigi damak isana Kowin website ta register tawnabagi damak voter ID Aadhaar card driving license passport amasung pension document yauna photo identity document tarani thoi sijinaba yagani Pradhan Mantri Narendra Modi ngasi Gujarat da chattuna raija dugi sakhot thorangi project kaya jata hungadori Project sing adugi manungda malengi khwaidagi chawba renewable energy park desalination plant ama amasung Sarhat dairy gi fully automated milk processing and packing plant ama yauri renewable energy park adu Bharat Pakistan ngamkhai nakna Kutch jilla gi Khabra khunggang manakta lingadabni Gujarat ki tourism mantri Basan Bhai Ahirna Hai Khabrak Khuldagi Biga Kot Phawagi Manungda Leiba Mi Sangba Yadaba Lamhang Asoba Amada Nikhat Kadaba Hybrid Renewable Energy Park Asina Solar Amasung Wind Energy Gigawatt Kuntra Puthokani Mapam Asi Misam Sangba Yadaba BSF Amasung Bharat Lanmina Ngak Senduna Leiba Mapamni Mang Hai Gujarat Sarkarna Malem Thaki Green Energy Project Asigidamak Lam Yamna Sauna Pire Pradhan Mantri na Kutch jilla gi Mandavi manakta Gundiyali khunggangda desalination plant ama sanaba jata hungani plant asina thamhi chenba samudra gi isingbu aphaba ising onthoktuna khunggang chahum gi mi lak nipalomda thaknaba ising pigani siri ahina hai desalination plant asi Kutch lamdam gi oina yamna maru oi Maramdi lamdam asi ising phangnabagi atai pambai su leitaba nong chubasu yamna watpa maphamni Pradhan Mantri na raija dugi makok thongba dairy cooperative ama oiriba Sarhat dairy gi lupa koti chama kuntra sangkadaba milk processing plant amagi chu jatra hungani nomada sangom liter lakh ani puthokadaba amasung packaging tawgadaba plant asi Rashtriya Kisan Vikas Yojana gi makhada paikhat kadabani Asang Shiksha Mantri Himanta Biswa Sharma na hairi raija duda Hai Madrasa Sama Mrapumapul amasung Atoi Madrasa sing General Educational Institute singumna Zalaigani Theology tamnaba ming janba yaroi Assam Mantri Mandal na Sarkar gi Madrasa amasung Sanskrit tol sing thingjinaba prastab adu yakre Loisilakpada COVID-19 dagi ngakthoknaba face mask upa phuttaruk lapnana leiba khucha amadi maimit tarutana na thamba haiba asamba thawong ahum asi ngakna chepinaba amuhana ningsingjari aroibada maruiba pau amuhana Manipur da COVID-19 positive oibagi sang hantaraktuna naba phabagi sang sada mawda dasmik mapal ani yaure Manipur gi mantri mandal gi mifam ama hayang kamjong jila da pangthoknaba sem saba loire kendra na lebak asida paktaknana COVID-19 vaccine kathoknabagi jana kanglon phongkre amasung Pradhan Mantri Narendra Modi ngasi Gujarat da chattuna raija dugi chakhot thorangi project kaya jata hungadori paulojare